ꯑꯩꯈꯣꯏ ꯅꯥꯇ ꯃꯔꯤꯔꯛ ꯗꯣꯂꯥꯏ ꯇꯣꯡꯕꯗꯧꯅ ꯀꯥꯍꯟꯈꯔꯦ ꯑꯗꯨ ꯃꯥꯅ ꯉꯁꯤꯐꯥꯎ ꯌꯥꯝꯕꯦꯝ ꯍꯥꯏꯕ ꯈꯨꯟꯁꯤ ꯀꯅꯥꯗ ꯁꯥꯎꯕꯤꯔꯤꯕ ꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ Adakti labi semdri fau. Video na namge. Project amada. Kari mu chalan hoy. When thinking you have a volunteer for MLS Hang Kumar, he Kungang, Aquina, Mapamse, Ma, Aquina, Marirak, Dolai, without Nakahangere, Aduman, Asibo, Yambiam Haba Kunzi, Canada, Sawiman in Topia Mize, Sigi Lambize, Aza Golai, they knock at him on the Baugi Manunda, Baugi Manunzida. Ngasi hayeng sida sembi ni haiba pau phang dewa akhoi di akadi ba khongjang changjang ani ma lai gi dolai tonga ga ya biam ko in thok pi ba kari ki no kari gum ma na ya bi ja thu ba matam da hai da da achaw sang da hai di ma gi angam ba sakti da hona ra ga lambi ji sema di phai kari gum lambi ji sem da bata ra di aja golai da na kai the ma bi ba ma bot ma rum ba phangoi matung da ai soroksi jahi kun gi mamang da gi ngasi phau ba sembi dre adubu hogiba 2023 gi mamangda akhoi ballamuk tawjabani bandu tawbada akhoi gi andro kendra gi oina lebiriba MLA Sangkumar na soroksi semgani haibagi thajabam pirakpadagi akhoi ji moi nong tharga semani koila tharni haibadagi masamak laga haibirambadagi sem dawre haina leibadagi akhoi moi mana khara nong tharga semba hobagi dam ta pochi pubirama akhoi gi lan lakpadagi akhoi toktoe adu tokoji chi manungjida khoina kayarak sigi akhoi gi leiriba andro kendra jigi sigi rochi akhoi gi lottery lawi wo ani semani haina hatak hogiba February gi seida semba loichandani haidana sibo mamangda thajab kaya pi akhoi matam chupata mangonda haijai akhoi leiriba nupi adi leiriba club mayam jina akhoi gi soroksi leiriba sorok maya da leiriba yom chingji akhoi macha da thokpa oiraga di ngasi makoi soidana mayam gi sewa tawriba moina sembi gadran khali leiriba chakchang yom punamak akhoi hujik changba yade upunna masida nadriba isai chu leiriba imung manung mayam je masi khwaidagi imun kanbani haina ina isana khanjai maramdi masi leiriba mayamji na thajadraga ju laga khangbi yani masida leiriba Imphal lomdagi lakpa lawai lejitraba khoi lawai khungangda kumakpabo Imphal gi mina kumningde maramdi tangai phana khoi di chatta yadabi damakta khoi chali ana ye punamak masida khudong thiba kaya yaukre ising nong chuwa matamda accident tawdana kaya ma natai jar ba tiekpa takpa mayam yaukhrabani adubu ngasi sembi dabi damta aikhoina ngasi leiriba akhoi gi andro kendra gi akhoi gi MLA leiriba government gi akhoi gi sorok sigi diban paibiriba moina chu masi akhoi hanna moida kaya haijabada yarak tabi damta akhoi je ngasi akhoi gi numit nini gi damta akhoi khongjang ase jangthan bani